हौजिक फाउबगी ख्वाइदगी अपडेट ओइबा पाउ ताबिरिबसिंगबु बिसांता साइखोन मताराम नोक्सरी हौजिक अहमद मरु ओइबा पाउ मियामदा पिजरी मेडल लौरक्ट्रबसु सुशीलादा चानबा थबक पिरगनी हाइना से मिनिस्टर नोंथोमम बिरेना फोंदोरकली ngasisu miyoi lising mangaga sumna yankai manga test tobu matamda satrek ka nifugu nithoi positive oiba thengnare taraga mari na laikidre lising amaga niputaret na discharge tawkhre Saiko Mirabai Chanu Taramna Okre Prime Minister Narendra Modi na US ta train tobu matamda sauna mateng PBK haina Mirabai na phongdorakli Naga issue athuba matamda oration purakpa ngamlagani haina thajai haina Chief Minister Nongthomam Birena phongdorakli Miyamgi mateng yaugdana lenga khaktana COVID laichat laksin bangamloi haina Dr. Rajona phongdorakli Loinana lenga amadi Agri Minister gi miyeng makhada paktakna lomi singda urea yanthokre Lomi singna Agriculture Minister bu thagatpa phongdorakli Hauzik maroiba pausing miyamda sandokna pizari India gi nupi hockey team da saruk yaribi Manipur dagi hockey sanaroi Pukrambam Susila Chanu amadi India gi hockey team gi sanaroi sing manager amadi coach khudingmakpu Manipur gi minister N Birenna thagatpa phongdokkibaga loinana Susila Olympics ta medal lauruktrabasu Manipur gi sport department da chanaba post semlaga thabak haplagani haina si minister na ngasi Delhi Dagi Imphal da hek thunglabaga Susila da video call tawduna thagat wahi phongdokre si minister na haikibada haujikti Manipur da su hockey gi popularity asi hengalakle India gi hockey association da afawba Manipur dagi Ganendra na president oirabani na district khuding da hockey team puthokna bo hotnari district khuding da field thamna bo hotnari masida sunatana laikai da field masa masa semgatlaga pungning thogat pasu mathok tai je minister na Susila gi apamba phongdokna ba hangba matamda Susila na Manipur gi hawrak iba hockey sanaba pamjaba sing mateng panghaning bagi wakhalon phongdoki Susila Hana railway da ticket collector gi lamda thabak tawrambani adubu madu tokhalaga Manipur gi sport department da chanaba post ama semlaga thabak piduna Manipur gi hawrak liba sanari sing akhanana hockey bu thawa yaujaba sing da takpi tambiba yanaba thawrangsu paikhat lagani haina chief minister na phongdorakli Cash reward oina lupa lakunga manga amasu pirigani haina phongdokkibaga loinana mahakna Manipurda yorakpada oknabagi thawrangsu pangthoklagani haina chief minister na phongdorakli ningsingba yai India gi nopa hockey team na Olympics ta bronze loroktana India gi puwari da anauba laimai hangkhraba matung India gi medal amadi soidana laurakani haina panarambani adubu ngasi ayuk sanakiba match ta Britain gi makutta panjal ahum mari da maithi hogduna mari subada lehobani adumakpu India gi nupi hockey team na Olympics yauduna yauba ngamlakba asimak India gi oina sokthok chaningai ni haina phongdorakli Haukiba pung kunga mari asida miyoi lising mangaga yangkai manga COVID-19 test tawduna miyoi satrakani funithoi nauna COVID-19 laichit asina maram positive oiba thengnare miyoi taraga mari na laikidre miyoi lising amaga nifut taret laichit asidagi fagalaktuna discharge tawkhre haina health department gi report amana hairi report asina hairi positive oraglaba sing adu Imphal West tagi chaninipu manga Imphal East tagi chamanipu mathoi Ukhrul tagi yankani thoi Bisnupur da yankai Chandel da tara mapal Surachanpur da marfuga nipan Kaksing da kuntra mari Thawbal da kuntra mathoi Tamenglong da taret Sanapati da tara mari Tengnopal da taret Kangpokpi da taruk Fairjol da nifu Kamjong da taruk amasung None da anini laikidaba sing adudi Imphal West tagi mari Imphal East tagi manga Bisnupur dagi ama Kaksing dagi amasung Thawbal dagi anini hari Ngasi fawbada COVID-19 laikidaba migi masing asi lising amuga chatruk kunganipan sukre Tokyo Olympics ta silver medal laurakrabi weightlifter Saiko Mirabai Chanu Red Hill Division na Laimakong Military Station da harau tayamna oktuna ikai kumnaba utkre Loinana Indian Army gi maiki dagi su Mirabai bu matung lakadaba singda hena mai pakpa oirasano haina phongdokki amaromda US da train tawna bhonabada laibak asigi Prime Minister Narendra Modi na yamna chawna mateng pangki haina Saiko Mirabai Chanu na
ANI da phongdokre mangna hakibada soktuna leiringeda Olympic saruk yaba ngamnaba Prime Minister na mateng pangduna laki haina Prime Minister Narendra Modi bu thagatpa phongdorakli. Manipur State Assembly Mikhal Loibaga Manipur gi naga taba lam singda mayok nariba khudong chadaba singi warashin puraklagani haibagi thazaba lei naga isu athoba matamda warashin puraklagani haina Chief Minister Virendra phongdokre. ANI da piba interview amada Chief Minister makha tana haiki Manipur ga yumthang nariba state asina ayat papiduna lakpani handak tasu National Socialist Council of Nagalim Aizak Muiba faction na Manipur gi naga taba lam singda shut down tawkibani IM gi matang da yamna aruba isuni amadi yumthang nariba leibak singda akaiba pidana ba ingna singna warashin purakna bagidamak aikoi thongni minasi Chief Minister na phongdokhibada aikoi khudimak na warashin purakpa pami hojiksu IM amadi center anigi marakta wari sanari masina mikhalda akaiba piroi makhogi warashin na yumthang nariba singda akaiba piroi haina thajai mahangna Prime Minister, Home Minister, Defense Minister amadi Finance Minister unaduna state asigi leiriba issue sing khangalamle state asida railway gi issue lei project asi COVID-19 maram oraga thabak thoram thengthaduna leire Imphal da sagaliba mel building mikhal mamang da loisingani haina phongdokhrabani asidasu natana gar jal scheme gidamak ahenba sempham khara mathau tai haina su phongdokhi Chief Minister na haikibada BJP na Manipur lengak pai dingaida Manipuri asi isu yamna mayok narami insurgency gi issue shutdown ban blockade kaya ama leremi adubu hojikti CSO sing amadi center gi matenga loinana isu khudimakta koglakle Assam amadi Mizoram balainariba border isu gi matangda paladuna Chief Minister na haiki tholiba khudimak asi pau phawdok nadabadagini state ani asigi isuna atopa state ta sokoloi khalli lariba khudimak asi akhoi khudingmakini hai masingna henduna chatlaga leiri laichat asi ningthina lengang na chapchana thingnaba thabak lawkhatli hawdik fawbagi oina oxygen oirabasu financial oirabasu manpower oirabasu awatpa amata leite haina mahangna makha tana phongdorakli Lomi Singna Hojik Har Urea Fangdabagi Awaba si Koknaba Lenga amasung Agriculture Minister gi mieng makada Manipur gi tongan bam fam singda ahongba malda har yentoktuna Lomi Singi Awaba kokanaba thabok paikali har phangdabagi Lomi Singi mamitigi mapi tahaloi haipa pandam da chatarkiba har yentokpagi thabak Hojik district ki mari leinaba DC amadi lariba ACC gi MLA singi khuthangda Lomi Singda har yentokli Ngasi Chief Minister gi mieng makhada Lilong Kendra gi oina MLA Antas Khana MLA gi yumda urea har yenthokre har yenthokpa da Lilong AC gi Lomi Singna peldu na hai Lomi singi awaba ubiduna Manipur gi Chief Minister amasung Kendra sigi MLA Antas Khana Kendra sigi Lomi Singda har phanganba si apenba poi COVID na maram oiduna har phangdabadagi low uba yadana ha kar launaraba matam asida Kendra sigi Lomi Singda har phanganba si Kendra sigi Lomi Singna Chief Minister Chapchana Lomi Singi Chief Minister na Chapchana lep haiba takle aduna makha taba thabak thorom sing lenga asigi lusingba Chief Minister am de Kendra sigi MLA Antas khange dambak Chapchana lep kani haina su phongdorakli Lomi Simi Singi hargi awaba sing khanbiraga Manipur lengakna awaba lehendana balaikai da Lomi Singda ahongba mamalda har phanganabagidamagta Manipur lengak amadi Agriculture Minister bu nagatpa phongdorakli Maharaja Mongyamba Multipurpose Livestock Cum Agriculture and Social Forestry Cooperative Society Limited ki cherol amana hari ngasi society asigi head office ta maifam ama pangthoktuna Lomi Simin singi awaba yengduna district singi laikai singda society na COVID-19 gi wana raba Lomi singi da makhandun Agriculture Minister amadi Chief Minister da aiba cheron piduna urea har phanganabagi damak honaki haina phongdorakli Airo SG Manung Channel Leba Salongpam Kangthok Saw Mayalekai Ward number 4 the Leba Maibam Bizengi Haksangi Anaba Laying Bada Amadi Yumgi later Laragi
Mating oinambani haiduna ngarang August ki tang mangada Kangleipak News Tembang KNTL Manipur lupa lising kun Tembang pikre haidi Tembang bagi tawramadu group asigi member Arambam Milan Bedana lay mamadi Sanatombina Maibam Rajagi Mate Ma Maibam Chaubada Kusinaki Bani Hari Tauramadu the group Asigi Maru Oiba Tongmi KNTL gi Publicity Secretary Rose Maibam General Secretary Saikom AB Maite Su Saruk Yaki Marai Baktiraba Maibam Bizengi Amadi Imumunungi Awabada Angamba Mateng Pang Birakhiba group asigi members sing amadi KNTL Manipur gi khutangda mateng pang birakhiba pukchal chaurbi khwai punam pusu KNTL Manipur gi maikeri gi thagatpa phongdoloduna makha tanasu marabak thiriba imung asigi damak pangba yaba mateng pangani haina phongdorakli Haukiba kumjali singani kungi COVID-19 pandemic na maram oduna lep lirba Manipur State Sumang Nila Council na August 13 khudingi ulamba marebak ningba koireng sana handak sahigi oina puthoknaba sem sare haina Manipur State Sumang Nila Council gi President Purnima Silaimana phongdorakli National Grand Tribunal की मखादा ngasi Bisnupur की New Mini Secretary की B Block की top floor da Manipur की oinani suba air pollution monitoring station ama oinam kendra की MLA lunana MPCBN KBIB की chairman L Radhakishan Lusingduna hangdokre hari Hariba station asi hangdokpada district asi की deputy commissioner Krishna Kumar ADM H Bobby Sharma SC 2DC H Bobby amadi Manipur Pollution Control Board की environmental engineer Dr. Rosana Singba Mayoy Singh Saruk Yaki Sana Konabagi Lamda Haitoi Singh Thoiraba Sanari Singh da Piba Khwaidagi Wangbai Award ama Oriba Rajiv Gandhi Khel Ratna Award Major Dhyan Chand Khel Ratna Award oina maming onthok lagani haina Prime Minister Narendra Modi na lauthokre Nasi maming onthok naba lauriba wareba si hockey gi lamda fauraba amata ngaireba Dhyan Chand bu ikai kumnaba amadi masak naibu utpani haina phongdokhi Nauna maming onthok pasida Congress ki hanagi Prime Minister Rajiv Gandhi gi maming su lokthokre Narendra Modi na phongdokhi bada award asi Major Dhyan Chand gi mingda onthok naba maikei kayadagi hairakpagi matung ina wareba si lobuni haina phongdokhi miyam gi aningba apamba du yenglaga award asi Major Dhyan Chand Khel Ratna Award kauragani haina su mahangna makhata na phongdokhi Yamna thamoi sokngai oiba thokdok amada Kerala gi Ernakulam da chahi tara nip gi nupi macha ama mahaki apartment building gi tara suba mathol gi hakchang sajel tawringai da nantha badagi taduna sidei siribi nupi macha dagi maming Eden Joy Kawi hari mahak Ernakulam gi Twitter da leiba apartment complex da leibani haiba khangle thokdo asi thokpa matamda nupi macha asi mahaki mabungulena makhoina leriba apartment adugi tara suba mathol da leiba hakchang sajal tawduna leiki police ki matung ina nupi macha da mafam adudagi nanthaраktuna ground floor da leiba car parking amada tasinki thawdo sida mahak sathina sokpuga lena hospital da pukhatpada leiki da bani hari pausina barrel orakpadagi police na mafam aduda chatuna yengsinbaga lena thijinba hauki adubu ahanba thijinbada kanagumba amatana chenaba Udabadagi unnatural death ni haina case ama register tawkre hari ningsingba yabadi mamang sahi gi December da chahi yankhai manga suribi Kumari Kauba Waisitpi amasum hangna thabak suriba apartment adugi mapungdagi nanthokhtuna chena bohanabada taruk saba matholdagi taduna siba laikhrabani hari Manga suba IRB gi khanaba kangbu amana Nagaland amadi Manipur gi border area oreba Mount Aso fawba kaduna law and order ngakpagi thabak pangthokre
सी लेवेंदगी मीटर लिसिंग अनिगा चमापन मरपु तरगा मरी वांगबा चिंगदोल असि हौकिबा जुलाई तरा तरुक्ता मंगा सुबा आईआरबी की सीओ हैसनाम बलराम अमदि महाकी पर्सनल तरेक लोनेना चिंगदोल अदु स्केल तौखिबनि हारी चिंगदोल अदु काबदा सरुग याखिबा पर्सनल तरेता सीओ की माइकेदगी इंसेंटिव ओइना सेलगी मना पीदुना पुनिंग थौगतख्रे हारी हौजिल लोइसलकपदा मरुइबा पाउसिंग अमुक हन्ना पिजरी मेडल लौरक्त्रबसु सुशीलादा चानबा थबक पीरगनी हाइने से मिनिस्टर नोंथोमम बिराना फोंदोरकली ngasi miyoi lising manga ga yangkhai manga test toba matamda satraka nifu nithoi positive oiki taraga mari leikhi re lising amaga nifu tare na discharge tawkre Saiko Mirabai Chenu Taram no okre Prime Minister Narendra Modi na US the train tawda chauna mateng pangki haina Mirabai na hari Nagai su athuba matamda warishin purukpa ngamlagani haibagi thajaba lei haina Chief Minister na phongdorakli Miyangi mateng yaudana lenga khaktana COVID laisal laksin bangamloi haina Dr. Razona Phongdorakli Loinana lengang amadi Agri Minister gi miyang makhada paktakna Lomi Singda Urea Yen Thokre Lomi Singna Agriculture Minister bu thagatpa Phongdorakli Ngasigi oina fizariba pausing asiga loinana loijare Diamond Radio na midang wada matamda phongba pauses singdagi lokthokjaba maroiba pau miyamda pijaba tabiriba singbo amuka hana khurumjare Ibai, handak sibu hargi phangdabasida lau singubasina karam thokadoribano khangdreni na sinde. Isen karim to waron. Se. Yamna phaba vitamin ama leirine. Branchia. Masibu sizinarabadi hekta harga je hanthaba yarbani. Ibai, hidak sibu hana ibai bu sizina birabro. Mi punamak loina sizinaba horabani. Branchia. Adugi mathakta SAUS ICAR Institution number D Ministry of Agriculture Government of India ne approve tawraba vitamin ni Ibai Manipur government ki testing report su vitamin asina lebak le haubu ohong bala hanbagi damakta su report leirabani ne Ibai aidi khangbu khangudreda mapanga thoktabasida Aisen yamna faraba vitamin brand jar di sumna tangi sangam amada kilo ani digina ani makhai khaktang chairo yang na logda satpe yare Patho ubudusu sen gi sading siyam na hantarabani. Hoy ne Ibai. Adugi sen pothok su haini hai leitani hinga kadoriba.